State asida Ahenba Mapangal Piramlabadi Houjikphaoba Thokliba Irang Asi Thoklamdabasu Yai HAINA United Committee Manipur UCM gi President JOYCHANDRA KONTHOUJAM da PHONGDORAKLI Lisingani Taragani gi October da Pangthokiba Miyam gi Oiba Mass Rally adubo Ningsingba Oina Ngasi UCM na Sinduna Manipur Press Club da Pangthokiba Thauramga Mari Ledana Wafam Masi Phongdokladuna Mahakna Hai Manipur gi Apunbagi Saktam da Singnarakpa Khudingmak UCM na Miyam ga Loidana Thengnagani Lo Thugari ba Singasida Lengak ama Lady Haiba para asi tambi bagi tangai phadaba adu leire haike Manipur ge pun bagi saktam kai ba yaroi lengak ani subasu yaroi haiba demand tauraduna Manipur gi miyoi lak kayana kumjali singani taraga nipan gi October thada jatkiba mass rally adubo ningsingduna matam adu da lepkiba phiref adu abuk hana se sinaba mahus now honana ningsingba oina ngasigi thauramasi sinbane President JOYCHANDRA KONTHOUJAM na makata na hai lamdamasigi law and order gi phibam asi nongma gi soksil lakli tampakta miyam gi pendaba kholau khara laubagi na phaba FIR panba aduga jingi lamdana karisu tawba ngamdaba asina karamba lengak no lengak ama leiri haiba asi khangan ba mathau tai amaromda JOYCHANDRA da irai khuding gi suti oina ba lauthorakli ba asi miyam gi mayoktani masida lengak na kanba action lakhat kadabane lengak asina Houjik Thokliba Irang Asi da state force da mapung phana mapangal Pudok nanabagi ayaba Piramlabadi Houjikphaoba Thokliba Irang Asi Thoklamdabasu Yai HAINA UCM na Lawi HAINA highway da pamdaba thodok thokdanaba state force IRB natragana highway protection force thambiduna ngaksenbiu HAINA mahakna makhata na phongdoke Thauramadu Manipur University gi retired professor Naurem Joy Kumar UCM gi consultant member Yumnam Dilip Kumar amasung Khomdram Ratansu saruk yakhi United Committee Manipur na UCM na Manipur gi apun bagi saktambu matam chupa da aikoi nga thongani haibadi Manipur gi apun bagi saktam ko heloi haibise United Committee Manipur leng wakhalni karigumba Manipur da leba furuk khudimang na aikoi amata oina nungsisana na leba apun ba Manipur ama thamnana bagi damta ngasisu United Committee Manipur lepi haibse ngasi miyam da thamjari karigumba aikoi gi maraktagi adugunba external force na fujalakuna aikoi gi United Committee Manipur na khaliba wakhalon sigi wangda tawrok khudimang matam chupada parat tambigini haibdo United Committee Manipur na thamjari mori sidesida aikoi maitei sangbu yaru haire mori haiba jaga se kaung khudimang na khundaba mphum aman hairiba mphum asidaisida maitei sangbu yaru hairiba ase masi logi wangmuda haibadi lengaki mayukta taruk lengakpu ikaiba pibneba lengakpu ikaiba piba ise lamdam masigi farja sing ikaiba pibneba lamdam masigi farja sing bu ikaiba piragadi hairiba aikhogi lengak lei haibase lengak nu utripse karigino lengak nu madu ufam thoi maram aduna chingi lamdam singda lengak haidi leitaba pangkhak oire haibase aikhoi United Committee Manipur na thamjari sin government gi adugunlaba officing amadi school college sing irai numita suti oigani na laukthwe hairiba suti oigani laukthweba se masi maram sungcha sadaba poni haibadi lengaki mayoktaneba makoina suti oigani na laukthweba se lengang na kari tawrigeba ngasi phawbada lengang na chief Secretary na order mathoga madu thabuk oina pangthok ibra natraga pangthok tabra haiba phum maduni ngasi lengang na madu usannadaba yengsinnadaba tawbase madu tawbiganu yarige action lokhat piraga lengang lei haibisi utpiyoba Manipur government na state force sing je full power pi dabadagi neba state force sing je full power piragadi numit tarani da tha amada nana loisan ba yaba adugunlaba irang neba